Supreme Court ki yathang matung inna NIA na paiba criminal case nipan Imphal dagi Guwahati da transfer tawbugi ayaba pi kibadugi manungda case ani arambai tengol gi luchingba Korounganba khuman yaore NIA na lokhatpa ahanba Korounganba chanaba case asi case number RC03 2024 NIA Imphal dat 0902-2024 under section 147-148 186-188 307 379A 395-504 505 506 amadi IPC ki section 38 UAPA ki section 18 section 6 clause A of Official Secret Act amadi section 25 clause AB of Armed Act haiba asini case asigi matung inna mamang zahi ki English ani kulumdoi ki November amadagi nungthil pung manga makhai taba matamda Korounganba khuman na luchingba ama masing yamlaba arambai tengol gi member mayam ama makhutta afaba makhal gi khulai chai na singba paiba loinara Manipur police ki uniform manaba camouflage ki fizol sing amuba machugi furit singlit laga Imphal East ki palace compound da thunglaki arambai gi member mayamna palace ta thunglakhiba adu Korounganba khumana Facebook ta ichol inau athubada lakpiro ngasidi tang taba ama khanglasi haina Korounganba gi haikibadagi kauba lakhibane arambai tengol gi kangbu asi police ne palace gate ta thingba honabada arambai gi member kharana police tamna nongmai kapsinduna police kangbu adu overpower tauraba matung sanjen thong tamna sangsinduna Imphal West district ta lansin na bahonaki ani suba Korounganba gi case asina NIA case number RC04 2024 NIA Imphal dat 0902-2024 under section 147-148 149-186-188 379A 392-20 V of IPC UAPA ki section 16 amasung 18 Armed Act 1959 ki section 25 clause A clause 1 AV Official Secret Act 1923 ki section 6 clause A hariba casing asipali case asigi oina mamang sahi English ani kulumdoi gi November amagi nungthil pung taruk taba matamda Korounganba khumana luchingba masing yamlaba arambai tengol gi miyoi sing khutta faba makhal gi khutsukulai paiduna camouflage dress setlaga gari tongduna laklaga ahanba Manipur Rifle Battalion dagi nongmai amasung nongmai maru kaya namduna lawraga chatki tungda ahanba Assam Rifle amadi Civil Police CRPF yauna changsilakpadagi arambai tengol gi miyoi sing adu makhoina lawba khutsukulai ga loinana mafam adu thadoktuna chenki case ani asigi matangda Ministry of Home Affairs ki CTCR Division North Block New Delhi na NIA da thajinba khanghallakpadagi National Agency NIA na thijinba horakhibani